Chief Minister Talani, Finance Minister Talani, Kui Garani, Sum Yaduri Brava. Yam sometimes I could subdue to whenever, Medina with the Wanganu, the Kui voice like Tre, a William Henderson Singapore to Wanga again, the Kui the Sikari Saga de Gay, Hayan Karisaga de Gay, Sinano the Shinan Lurabani. I'm some night without a quick, can you say, Makori made like a tumber, Zati more rather than Bokusico. As I gave quick, and see Karisaga de Gay, Hayan Karisaga de Gay, a counter, Zati more on the other name. Masi Olala Matunga. How am some night I'm chocolate Lebak since the ruling class, who must think I'm young guinea. Elite better than a rule to never. Elite George Moisha Oidore. Moisha Oyan Gadore. A sea neighbor, a quite loose. Paran Tari today, other women same the Koyare with the Mandri, bigger than a guy. See on an by the Nama Kambu Nab. I think Lemon is a kind to you, them the doctor of a 50 machine to look over never. Mutaras in a sock love never. When I have this, quick upon the Tambino have a woman. Lebak ship, Quiggy, Lebak, and a Kanbanga Mutram never quit Masense. Quo, Senapati the carbon, me and the money puts a quick in a high Mutram. Yaskul the carbon that quiggy, money puts a quick mountain having a Mutram. Tamaban the carbon, a mountain having a Mutram. More assume the day. Pull up. Territory Marco, Union Territory, Mapu, Hiram, but the gate to Toga, State in the mother put Sinarakator of Nika Uni. Entire states of Sinarakator of Ni. A sigi, people not travel is Angelis. Moga negotiation town of Habsi. Lamhan Makamu to the negotiation town of Habsi, Mokoina, Matum, Pizarakataruni, a queen of Maruji Sarakataruni, Aduga, Matamduda, a quay subdued over Lore, Mitay boys like Trey Hakan, the Tautorim have. India ada colonized the whole British, Machine Casuke. One of the High Court, Matma Gandina, the independent pyramid. A young man and sister, the Subasan the Bosia, I need to kill up and hide it. So wasn't the Bosa, I need link Kalapudi, Mokogi Sipai, point hazards of neighbor. Yam some have the cop me must sing a man, cut than a neighbor, yam small, no canonical percentage, no my am loyal rule to neighbor. Adugi poto, masi a politicians in a masi udeva. They don't have the vision. I think vision to Ubangam Deva. Humbu Sigmatung, the Ate Wang the Bicycano. When an hangam by Su came relocate to one of the Quizaga Tambino. Other decay, no Quizaga chicken, when you put you in the Tabraba. See, people see over never. I don't know, Masi. Khandaba mathok tai mathang dadi political party singsina makoi gi candidate khanba matamda vision laiba ko dailai so haiba na parkhada phasta ba adu ma nate ko vision laiba educated haibdo educated oiba magi ko no formal education yaw desu ko lairik lai so haiba haise asi khallaga matik saba khallaga puthobyu makoi gi party gi vision laibiyo aduga ojana haiba dumaina national party gi vision dadi the national go in the Yankani, we state ki Port Lawa, then quite the Maro Bidi, we state ki Oiba, or local Oiba, a political party, Mapuchel Shamum Sangi, Hanam Lady Wissingina, Yaga the Ribra, I know woman Samba Sanga the Ribra Hido, Hosiam Tilmalabani. Now it is the right time. For the object, Sambagi, Mammy say, we would promote the Mure, we intellectual Maya. Yam some night that we matam Kaitona, Zailevaki, the Montana, Zontonga, Kambuse. Masi singsi punsan naraga ekoi kai dok siga habse masi plan to ho yare ba adu khakta da ekoi Manipur hari ba singtam na sina na palakpa Manipur do oigene ba Manipur haidana ekoi tampak khakta oi ba yaroi sing yaw da ba yaroi singtam haisini nawa haidini ko singna koina pansa ba natra singmi na koina pangak ba haibdo hojikti kari tare panga ibdo ekoi phara ga oina ngak pa do on thokre ba mase Tanaba Silibase, it is the strategy of the central government. Mato, hang devo, Yam Muxina Lermodo. I know Logeribo Huiduna, Yam Tamtina Mapu to see her like Patata Dicari with Bonage. Adu Monk never told you. A quimiam Leminevia, Amana, the Ingeneraga, Amana, Yetnabo, no never one of us say, Masia with who I bum sangeva. And then the mother de local Tesla about Queen and Natragadi, Sumaya Roy, Aduna Quimiam Punsan Bumsangi,
ꯍꯧꯖꯤꯛꯀꯤ ꯍꯟꯗꯛꯀꯤ ꯇꯟꯖꯥꯁꯤꯗ ꯇꯧꯗ ꯇꯥꯔꯒꯗꯤꯀꯣ ꯊꯦꯡꯈꯥꯡ ꯁꯨꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯅꯥꯕꯁꯦ ꯁꯨꯝ ꯍꯦꯟꯖꯜꯂꯛꯇꯅ ꯂꯥꯌꯦꯡꯕ ꯌꯥꯗꯕ ꯃꯇꯝ ꯑꯃ ꯂꯥꯛꯀꯅꯦꯕ ꯑꯣꯖꯥ ꯇꯣꯝꯆꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯄ ꯑꯃꯁꯨꯡ ꯂꯥꯛꯅꯗꯕꯒꯤ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯤ ꯃꯔꯛꯁꯤꯗꯩꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ MLAꯁꯤꯡꯁꯤꯅ ꯂꯩꯉꯥꯛꯁꯤꯃ ꯁꯦꯝꯕ ꯉꯝꯕꯒꯤ ꯃꯑꯣꯡ ꯎꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔꯗꯒꯤꯁꯨ ꯆꯞ ꯆꯥꯕ ꯏꯪꯒꯤꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯋꯥꯐꯝꯁꯤꯃ ꯊꯝꯗꯕꯅ ꯌꯥꯝꯅ ꯑꯟꯁꯔꯇꯦꯟ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯩꯗꯧꯔꯤꯕ꯭ꯔꯥ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯆꯒꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯉꯁꯥꯏꯒꯤ ꯃꯁꯤ ꯁꯦꯝꯒꯗ꯭ꯔꯥ ꯁꯦꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯕ꯭ꯔꯗꯔ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ RK ꯑꯅꯟꯅꯁꯨ ꯐꯖꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤ ꯑꯇꯣꯞꯄ ꯐꯦꯛꯇꯔꯗ ꯑꯇꯣꯞꯄꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯉꯁꯥꯏ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯇꯣꯞꯄ ꯐꯦꯛꯇꯔ ꯈꯔ ꯆꯪꯉꯦꯕ ꯒꯣꯔꯃꯦꯟꯠ ꯁꯦꯝꯕ ꯅꯠꯇ꯭ꯔꯒ ꯁꯦꯝꯗꯕ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯈꯤꯕ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅꯕꯨꯗꯤ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟꯠ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯣꯏꯁꯦ ꯄꯣꯄꯨꯂꯔ ꯃꯦꯟꯗꯦꯠ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗ ꯐꯣꯡꯗꯣꯛꯈꯤꯕ ꯃꯣꯠꯇꯣ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯖꯩ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ MLAꯁꯤꯡꯁꯤ ꯏꯂꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯄꯥꯝꯅ ꯈꯟꯈꯤꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯇꯥꯡꯀꯛꯁꯤꯗ ꯃꯣꯏꯁꯦ ꯀꯔꯤꯒꯨꯝꯕ ꯏꯂꯦꯛꯁꯟꯁꯦ ꯍꯟꯕ ꯇꯥꯔꯒꯗꯤ ꯃꯣꯏ ꯍꯜꯂꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯜꯂꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯦꯕ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯖꯈ꯭ꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛ ꯀꯔꯤꯅꯣꯕ ꯇꯧꯔꯤꯁꯤ ꯍꯧꯖꯤꯛ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯅꯍꯥꯟꯈꯩꯁꯨ ꯍꯥꯏꯔꯦ ꯍꯧꯔꯛꯏꯕ ꯏꯔꯥꯡꯁꯦ ꯀꯅꯥꯅ ꯍꯧꯔꯛꯄꯅꯣ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕꯗꯣ ꯑꯣꯖꯥꯅꯁꯨ ꯍꯧꯖꯤꯛ ꯍꯥꯏꯕꯤꯒꯅꯤ ꯁꯨ ꯍꯥꯏꯕꯁꯤꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯌꯥꯝ ꯆꯥꯎꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯃꯣꯏ ꯄꯨꯐꯝ ꯊꯣꯛꯑꯦꯕ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯁꯨꯒ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯠꯒ ꯀꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯒ ꯑꯣꯏꯅ ꯂꯝꯕꯦꯟꯁꯦ ꯌꯥꯝ ꯐꯖꯅ ꯆꯠꯄ ꯌꯥꯍꯟꯕ ꯑꯗꯒꯤ ꯅꯣꯏ ꯀꯦꯝ ꯍꯣꯡꯖꯤꯟꯕ ꯈꯔ ꯑꯗꯨꯝꯕꯗ ꯁꯨꯝ ꯆꯠꯊꯔꯛꯑꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏꯁꯦ ꯄꯥꯔꯄꯤꯇ꯭ꯔꯦꯇꯔ ꯑꯣꯐ ꯗ ꯀ꯭ꯔꯥꯏꯝꯅꯦꯕ ꯀ꯭ꯔꯥꯏꯝꯁꯦ ꯇꯧꯔꯤꯕ ꯃꯤ ꯑꯃꯅꯦꯕ ꯀ꯭ꯔꯥꯏꯝꯁꯦ ꯇꯧꯔꯤꯕ ꯃꯤ ꯑꯃꯒ ꯃꯈꯣꯏꯒ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯑꯃꯅꯦꯕ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯔꯤꯁꯦ ꯍꯣꯏ ꯒꯣꯔꯃꯦꯟꯠ ꯅꯦꯒꯣꯁꯤꯌꯦꯇꯤꯡ ꯋꯤꯠ ꯗꯦꯝ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇꯗꯤ ꯐꯥꯔꯤꯅꯦ ꯂꯣꯗ ꯌꯦꯡꯉꯒꯗꯤ ꯆꯨꯝꯃꯦꯕ ꯐꯥꯎꯕ ꯃꯣꯏꯒ ꯀꯩꯗꯧꯕꯩ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯗꯣꯏꯅꯣ ꯆꯤꯡꯗ ꯀꯔꯤꯒꯤ ꯂꯝ ꯍꯦꯜꯂꯤꯕ ꯁꯨ ꯀꯥꯡꯕꯨꯒ ꯀꯣ ꯀꯔꯤꯒꯤ ꯒꯣꯔꯃꯦꯟꯠꯒ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ MLA ꯃꯌꯥꯝꯁꯤꯅ ꯇꯨꯃꯤꯟ ꯂꯩꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯅꯦꯕ ꯌꯥꯝ ꯂꯨꯔꯤꯁꯦ ꯍꯧꯖꯤꯛ MLAꯁꯤꯡꯁꯤꯅ ꯆꯣꯡꯊꯣꯛꯑꯒꯀꯣ ꯃꯥꯒꯤ ꯑꯩꯗꯤ ꯍꯥꯏꯅꯤꯡꯉꯦ BJP ꯒꯣꯔꯃꯦꯟꯠ ꯍꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯍꯜꯂꯛꯇꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯈꯣꯏꯒꯤ ꯊꯕꯛꯇ ꯄꯨꯏꯌꯦꯕ ꯃꯣꯏꯒꯤ ꯊꯕꯛꯇ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯁꯦꯟꯇꯔꯗ ꯄꯥꯟꯕ ꯄꯥꯟꯗꯕꯗꯤ ꯇꯣꯉꯥꯟꯕ ꯑꯃ ꯆꯠꯈ꯭ꯔꯁꯤꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ MLAꯁꯤꯡꯁꯤꯅ ꯃꯥꯏ ꯀꯦꯟꯗ꯭ꯔꯗ ꯃꯥ ꯀꯥꯒꯗꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯄꯣꯠꯇꯤ ꯃꯥ ꯐꯣꯡꯗꯣꯛꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯀꯔꯤꯒꯤꯗꯃꯛꯇ ꯃꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯤꯅꯣ ꯁꯦꯟꯇꯔꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯁꯨꯒꯤ ꯒ꯭ꯔꯥꯎꯟꯗꯨꯁꯤ ꯊꯨꯒꯥꯏꯔꯦ ꯈꯪꯅ ꯃꯣꯏꯗ ꯁꯨꯝ ꯊꯦꯡꯕꯒꯤ ꯊꯕꯛ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯣꯡꯃꯩꯁꯨ ꯐꯥꯒꯠꯇꯦ ꯐꯔꯦꯅꯦ ꯍꯧꯖꯤꯛ ꯁꯥꯡꯗꯅ ꯁꯨꯝ ꯇꯧ ꯂꯩꯔꯦꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦꯀꯣ ꯂꯝꯕꯦꯟ ꯍꯥꯡꯉꯣꯏ ꯍꯥꯏꯔꯦ ꯑꯁꯤ ꯌꯥꯕ꯭ꯔꯥꯕ ꯑꯩꯈꯣꯏ ꯅꯍꯥꯟꯒꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯕꯦꯟꯁꯦ ꯍꯥꯡꯒꯗꯕꯅꯤ ꯍꯥꯡꯗ꯭ꯔꯒꯗꯤ ꯃꯁꯤ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯑꯗꯨ ꯀꯩꯗꯧꯈ꯭ꯔꯦ MHD ꯒꯥꯔꯤ ꯊꯥꯕ ꯂꯦꯞꯈ꯭ꯔꯤ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯀꯣ ꯀꯩꯅꯣꯁꯤ ꯔꯨꯜ ꯑꯣꯐ ꯂꯣꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯂꯥꯏꯕꯤꯔꯤꯅꯣꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯔꯤꯕ MLAꯁꯤꯡꯁꯤꯅ ꯃꯥꯏ ꯀꯦꯟꯗ꯭ꯔꯗ ꯋꯥ ꯉꯥꯡꯕꯤꯔꯛꯑꯣ ꯑꯗꯨꯅꯗꯤ ꯃꯁꯤ ꯌꯥꯝ ꯀꯟꯅ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯁꯤꯗꯤ ꯒꯣꯔꯃꯦꯟꯠꯁꯦ ꯊꯝꯕꯅ ꯐꯩꯅ ꯍꯥꯏꯕꯗꯣ ꯄ꯭ꯔꯖꯥꯅ ꯂꯥꯡꯉꯀꯥꯟꯗ ꯃꯣꯏ ꯒꯣꯔꯃꯦꯟꯠ ꯁꯦꯝꯕ ꯉꯝꯒꯗꯧꯅꯦꯕ ꯃꯣꯏ 90 ꯅꯠꯇ꯭ꯔꯒ 50ꯗꯨꯅ ꯂꯥꯡꯉꯀꯥꯟꯗ ꯒꯣꯔꯃꯦꯟꯠ ꯁꯦꯝꯒꯗꯧ ꯅꯠꯇ꯭ꯔꯦꯕ ꯄ꯭ꯔꯖꯥꯅ ꯄꯥꯝꯗ ꯇꯥꯔꯒꯗꯤ ꯅꯣꯏ ꯂꯥꯛꯀꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏ ꯀꯃꯥꯏꯅ ꯒꯣꯔꯃꯦꯟꯠ ꯁꯦꯝꯗꯣꯏꯅꯣ ꯃꯣꯏꯅ ꯇꯧꯔꯛꯄ ꯃꯣꯏꯅ ꯉꯥꯡꯉꯛꯄ ꯋꯥ ꯃꯌꯥꯝꯗꯣ ꯄ꯭ꯔꯖꯥꯅ ꯄꯥꯝꯃ ꯀꯥꯟꯗꯅꯦ ꯁꯤꯗꯤ ꯐꯩꯅ ꯃꯣꯏ ꯂꯩꯕꯅ ꯍꯦꯟꯅ ꯐꯅꯤꯅ ꯍꯥꯏꯗꯅ ꯄ꯭ꯔꯖꯥꯅ ꯏꯍꯧ ꯍꯧꯔꯛꯑꯀꯥꯟꯗ ꯄ꯭ꯔꯖꯥꯒꯤ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯀꯥꯟꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯁꯦ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠꯇꯣ ꯑꯝꯇ ꯎꯗꯦꯕ ꯉꯁꯥꯏ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯣ ꯃꯣꯏ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯔꯛꯄꯁꯦ ꯃꯥꯡꯈ꯭ꯔꯦ ꯄꯨꯈ꯭ꯔꯤꯗ ꯆꯥꯔꯝꯕ ꯉꯥ ꯃꯌꯥꯝꯗꯣ ꯅꯨꯡ ꯑꯃ ꯊꯥꯗꯕꯗ ꯃꯥꯡꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯒꯣꯔꯃꯦꯟꯠ ꯁꯦꯝꯕ ꯅꯠꯇ꯭ꯔꯒ ꯁꯦꯝꯗꯕ ꯍꯥꯏꯕꯁꯦ ꯒꯣꯔꯃꯦꯟꯠ ꯁꯦꯝꯒꯗꯧꯔꯤꯕ ꯃꯈꯣꯏꯒꯤ ꯀꯟꯗꯛ ꯃꯈꯣꯏꯒꯤ ꯂꯝꯆꯠ ꯃꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛꯇꯨꯒꯤ ꯃꯇꯨꯡ ꯌꯥꯝ ꯏꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯒꯣꯔꯃꯦꯟꯠꯒꯤ BJPꯒꯤ ꯋꯥꯁꯤ ꯇꯣꯛꯈ꯭ꯔꯣ ꯃꯣꯏ ꯚꯣꯠ ꯃꯌꯥꯗ BJP ꯄꯥꯝꯅꯗ꯭ꯔꯦꯅ ꯑꯇꯣꯞꯄ ꯄꯥꯔꯇꯤꯗ ꯁꯨꯝ ꯆꯣꯡꯁꯤꯜꯂꯛꯄ ꯌꯥꯏꯕ ꯑꯗꯨꯗꯁꯨ ꯃꯣꯏ ꯐꯔꯣꯏ ꯍꯥꯏꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯗꯤ ꯄꯥꯔꯇꯤ ꯄꯣꯂꯤꯇꯤꯛꯁꯁꯦ ꯊꯣꯏꯅ ꯂꯩꯇꯦ
ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯖꯕꯗꯨꯅꯤ ꯒꯣꯔꯃꯦꯟ ꯑꯃ ꯄꯥꯜꯂꯦ ꯑꯃꯅ ꯒꯣꯡ ꯆꯪꯖꯤꯡꯅ ꯑꯃꯗ ꯄꯥꯜꯂꯦ ꯒꯣꯡ ꯆꯦꯟꯖꯤꯟꯒꯅꯤꯀꯣ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇꯕ ꯑꯃꯁꯨ ꯂꯩꯌꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯂꯥꯁꯁꯦ ꯃꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯕ ꯑꯃ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯑꯣꯖꯥ ꯍꯣꯏꯕꯨ ꯅꯠꯇ꯭ꯔꯥ ꯁꯤ ꯑꯩꯈꯣꯏ ꯍꯧꯃꯤꯟꯅꯔꯛꯏꯅꯤ ꯂꯤꯒꯦꯜ ꯄ꯭ꯔꯣꯐꯦꯁꯟꯗ 18 ꯖꯨꯟꯗ ꯑꯆꯧꯕ ꯀꯩꯅꯣ ꯇꯧꯔꯛꯏꯅꯤ ꯑꯩꯈꯣꯏ ꯌꯪ ꯂꯣꯌꯔꯁ ꯐꯣꯔꯝ ꯍꯥꯏꯗꯅ ꯑꯣꯖꯥ ꯍꯣꯏꯅ ꯍꯧꯗꯣꯛꯄꯤꯔꯝꯃꯤꯅꯤ ꯃꯗꯨꯅ ꯂꯤꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯎꯀꯤꯜꯒꯤ ꯐꯣꯔꯝ ꯃꯌꯥꯝꯁꯦ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯔꯤꯕꯅꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯎꯅꯔꯝꯅꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯔꯣꯜ ꯂꯧꯔꯤꯕꯅꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯍꯤ 2 ꯑꯣꯖꯥ ꯀꯥꯕꯤꯔꯝꯕꯁꯦ ꯇꯥꯃꯅꯤ ꯀꯥꯔꯝꯃꯤꯅꯦꯕ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦꯕ ꯁꯤꯜꯂꯤꯕ ꯃꯤꯗꯨꯒ ꯑꯣꯖꯥꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯀꯔꯤ ꯍꯦꯟꯒꯦ ꯍꯥꯏꯕꯅꯤꯅ ꯃꯣꯏꯗꯨ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯑꯉꯛꯄ ꯑꯃ ꯂꯩꯌꯦꯕ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯐꯕ ꯃꯤ ꯂꯩꯕ ꯌꯥꯗꯕꯗꯧꯅ ꯇꯧꯕ ꯑꯃ ꯂꯩꯌꯦꯕ ꯉꯁꯥꯏꯒꯤ ꯃꯥꯏ ꯃꯇꯝꯗꯨꯒꯤꯀꯣ ꯁꯤꯗꯩꯗ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯕ ꯉꯁꯥꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦ ꯑꯗꯩ ꯑꯇꯣꯞꯄ ꯑꯃꯅ ꯋꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀ꯭ꯋꯥꯂꯤꯐꯥꯏഡ് ꯑꯣꯏꯕ ꯃꯤꯁꯤꯡꯁꯦ ꯀꯔꯤ ꯃꯐꯝ ꯄꯤꯒꯦꯕ ꯑꯣꯖꯥ ꯍꯣꯏꯅ ꯀꯥꯕ ꯃꯇꯝꯗ ꯀꯩꯅꯣꯒꯤ ꯈꯨꯔꯥꯏꯒꯤꯁꯨ ꯑꯣꯖꯥ ꯀꯩꯅꯣ ꯀꯥꯏꯀꯣ ꯗꯥꯛꯇꯔ ꯀꯩꯅꯣ ꯀꯥꯔꯤꯅꯦꯕ ꯃꯣꯏ ꯀꯔꯤ ꯃꯐꯝ ꯄꯤꯒꯦꯕ ꯆꯤꯌꯥꯔꯃꯦꯟ ꯑꯝꯇꯕꯨ ꯄꯤꯗꯦ तसेंगना है तारगदी को पॉलिटिक्स चंबसे लाई लाइसु हाइबने चंबसे मोय चंगहन्निंगदे यावहन्निंगदे मरमदि कइनो मोय दे पिरो मतमदा मोयना हेनगिने ngambe हेनगिने अदुनि योंने मीगे ओजा कइनो दो खुराइगी दो मीगे डायरेक्टर ओजरमिने यूनिवर्सिटी अमगे मीगे वाइस चांसलर ओरेने करी कमिटी अमख की चेयरमैन को पीदे हाबो सही क्या मा काजरमि अदुना सिगुंबगी पोची मसि लई अदुना तसेंगना अना हाजनिंगबदी हौजिकी लैबा सिनेरियोसदि गवर्नमेंट अमा लापा हाइबसे मोय लाकेनो खलगसु मोयदि यानिंगदब मी मयाम थोलकनी अदुना हौजि करिगुमा से गवर्नमेंट सेमजे हाइतागदि गवर्नमेंट सेम हाइबसे मथंद हाइदि यम समना हाइबदा पांबी अमा महो कनोसि हुल्लकांदा मथंद मयोनसे चोंगकदबनि पांबी ओरकदबनि अदु ओबे याननबा मखोइना हौजिकी लैरिबा मणिपुरगी इशूसिदा सेंट्रल गवर्नमेंट कुसी तौरिबा लान तौरीबा क्रिमिनल सिंसिगा वारी सानरगा मणिपुर की प्रॉब्लम लोइसननी कान खल्लिबसे मसे इकोन कोमददी मसे हजि हजि उरे एदना से हजि हम समना हाबदा मिडल ईस्ट तौनरेबा ईरान के इराक सिदगी इजराइल का ईरान के सिको उबम लेरेबा मखोइना क्लेम तैसे कोइ जीउस ने क्लेम तौने नत्रा जीउ सिंसे करिनदि मीगी लम्मुलगा कोइ लेबा अमा सेमनेबसे मोइगी वाखलदे लेबा चा मानो फॉर्मुला ने हजि मोइ मणिपुर दा तौरिसे एक्जेक्टली अदुनेबा कोइ मिते मैम जे तांथोगा को मोइ लेबा अमा सेमबा सिगी फॉर्मुला से मखोइना मपा मपुनेन हाजरिबा दि मोइदे नावै मरक मया मोमिदना असमुखदि इजरायली डिफेंस फोर्स थबक तौबुनी गाने सिदा लागा ट्रेनिंग गा पीदन खोतना तौरमदो अदन हुजिदि मय याम सेंगे अदन अखोइ याम चेक्सन बम तौताय अदुगा तसेंगना अखोइगी लीडर ने आदना अखोइगी को कंस्टिट्यूएंसी खुदिंगी चोंथोकपिरिबा कादन लेरिबा मिसिंगसे इथोक तौबियो गवर्नमेंट सेम नत्रगा सेमदाबाबदि मथंदा मायना लाखजगनी याम पामलगदि को लेक्तन तोय हाबम सु लेबनी अदुगा तसेंगना कनो से मणिपुर की प्रजाना वारक लक्प मतमदा को मखोय करिमता कानरोय पार्टी चोंगनसु कानरोय अदना जे हजि हजिकती वो कनो इंडिया गवर्नमेंट तौरिबा नसागी सु कांगबुगा नेगोशिएशन तौनरिबा पोसिदि अखोय इंटरवेन तौगदबनी मोयगा नेगोशिएशन तौब सुंगाय रोय मोयदि वारकदबनी मोय फागदबनी हजि खुदकता नेशनल हाईवे हांदोकदबनी मखोय केमसिंग जे मनुंग पुसनगेदबनी मोयगी सुगी ग्राउंड रूल दो यावजब पोनेबा केम मनुंग पुसनगो हाइबसे अदुगा करिगिदमता केम जामना यामगी करि मथौ तागेबा मोय करिगिदमता सु तौरिबनो हाइबसे सुगी फंडामेंटल लो बतो खोइ थुगागदबनेबा मरमदि केनोदा मोयसिबु कनागी मथक्ता हौ लान हौगरगेबा मोय कनागी मथक्ता करि तौग्रेबा मोयबु इंसर्जेंसी लो मोयबु इल्लीगल अदुना मसिगी पोची लैबनिना मसे अखोय याम चेक्सनबा मथौ ताय अदु नत तारगदि अखोयगी लैबा लेबाक ची चुको कांगोंग चाइदना अखोय कनो म तौबो म यावकनेबा को लेबम चाबम खंगदबम यावकनी आई अहानबगी कनो राम से इसमाइ ओके याम फजना थंबियो जाना अखोयगी याम चुमियो जा अखोयगी हुजि सुगी वरी साननबगी थेंखांग खरदा सेंट्रल गवर्नमेंट सोमने सिलकपदा अखोयगी तंपाकी सीएसओ सिंगनसु लैख्रबनी अखोयगी मखोयदे यामना मरु ओबे पोजीशन अमा पीर काने सिग्निफिकेंट ओहलपा वरी सानबगी पार्ट अमा खक अखोयगी पीस की डायलॉग की स्ट्रक्चर या होलप पोना हो लैबदना सिविल सोसाइटी की थाकता सानब नतब अदुम लापदुदे अखोय यावरोय हाइबगी मांगदा वरी सानब यावदुम तखोय पोसे म्याम अम लैख्रे अदुगा हौजिकसु फ्री मूवमेंट की अचौबा मखोयगी एज इफ इन देयर हैंड मखोयगी मकुता तारगा लैबगी मोंग दुमानी याम कन्ना मखोयगा मसिगी पोचिदैदा अखोयगी वरी सानबे पोट अमकन चथरग लैबगी पोसे लै यामना अदु मरक्सदैदा आई ओजा हुजिकी पोसे लैरिबा
present rule se la amatung da present rule sigi makhada akhoi adumak haiba tare akhoi government se extend to gi haiba gi wakalon chima leiba ja ta seng hara kan da akhoi gi si pabung na so jana smam thambi gi akhoi gi leiriba MLA sing legislator sing gi amuk la asu kari bukan da in praja da moina kari ka fokan ba pi bangam duri gi makhoi khena ba se lei tabu maina laktor su ya ba gi du gi pot ma fresh amended ama la aga su du gi duma leiri aduna masi ta seng hai ta ri center na yam chaung na si de gi a de gi akhoi gi pot si mai wangna dependent to ba pot se makak leiben da sum extend to holakanda akhoi gi president rule gi makhada adumak extend to raga lengak siam na bagi wafam lom da dum kari gumba mo gi atopa political design fulfill to di purpose main to bazal na tre haira kanda center na anoba amagi anoba lengak amagi haiba tare masi gi favor da leibagi hujik pawsu taseng na wa siam clear hai tare ko adu gi tham da be pot am fak leibse kamai tham bini masi ne nga sa pet ma haji gi buto kam tara te central government to ri basi kano haina re ji khoi ge manipur si da kitang normal si la ga di dum government ji semakane adu normal si la na number seasonary bu khulai du ne phone yadris lam hen ba war aga normal si purak bagi mahuta lam hen mu du negotiation to gi ta ga di adu du purak ka du normal si adu du la ka du government gi phibam ji kari la ka de chief minister tala ni finance minister tala ni khoi o ga ra ni chum ya to ri bra ba yam samna ba khoi je subdue to bane ba mitei no khoi de wa ngang anu khoi gi voice lai tre khoi lam hen ba sing siga khoi du ngang na re ge na khoi di si kari cha ga de ge hayeng kari cha ga de ge sine noi di hinan lu ru bani yam samna ha ba da khoi gi kainu se makhau gi me la ga thamba jati mo ra da bane ba khoi se ko Sagi aku ye ngasi kari saga dege hayeng kari saga dege je khang terba jati mo on ge dor ne masi ola la matung da hoji am samna ha ge di yam chakut lebak sing ji ruling class bu masing kyam yam ge ne ilai khar dana rule to bu ne ba ilai chau ji moi ju oi do re moi ju oi han ge do re asi ne ba akoi de khwai lu ri se man tare di de ana government sem da ko yare akoi da mantri pi ge dong ni ga ge li de si yau na ngang ba hira ngama abo kambu ne ati le mo ri bisi kai to ma chidam da thok tar bani 50 je machin tholak tar bani abo moi tara se na saw khala ne moi da ha ba khoi gi mafam da di thambi nu ka ha ba gum ba lebak se khoi gi lebak ne na khan ba ngam tar ne ba khoi masen se ko senapati de ka ba mi na manipur se khoi gi ne na ha ba ngam tar ne ya school da ka ba na khoi gi je Manipur je khoi amantane haiba ngam muktra ni thamoi ban da ka bana khoi amantane haiba ngam muktra ne moi asom dadi pulap teri ma ko union teri ma piu hairam badigi tokho ga state chin hoi moi kuch sinar ka darum ni kayu ne entire state moi sinar ka darum ni asigi phibam na tra bo jengse leisi moi ga negotiation tawna ba habisi lam hen ba kamu do ga negotiation tawna ba ji moi na matung pizara ka darubni ekoi na maru ji chara ka darubni asi aduga matam duda ekoi subdue to bol lore mitei gi voice lai tre ha ka na taw dorim ne ha heti yeng sini india da colonize to bol ko british masing kya suge moina bude hai ko mahatma gandhi na taw bude gi mo independent piramne na yang kana na la study ga subhash chandra bose INA du kirapani hai du di Subhash Chandra Bose na INA link halakpadigi mukoi gi sipai ji moi thaja jarakta bane ba yam samna haib de ko mi masing ama ni khakten khadadana ne ba yam small no kano na ko percentage na mayam je loina mu rule to bane adu gi poto masi akoi gi politicians na masi u de ba they don't have the vision adu gi vision du ubangam de ba hoji humbu sing matung da atai wang da ba ji kaino Mona na ngang bai bo su gi kem relocate to tom da khoi jaga da thambi no hai adu di kai no khoi jaga ji kai manipur ji moi da tabra ba si gi phibam ji au gra bane ba aduna masi khoi khanda ba mathok tai matham da di political party sing sina makhoi gi candidate khanba matam da vision laiba ko lai su hai ba na parkha da phasta ba adu ma na te ko vision educated have educated oiba magi formal education yaw de
ko lairik laisu haiba haise asi khallaga matik chaba khallaga puthokbiu makoi gi party gi vision leibiu aduga ozana haiba dumaina national party gi vision dadi makoi di national go ne yangakani akoi state ki pol awai aduna khwai gi maroi bidi akoi state ki oiba ko local gi oiba akoi gi political party mapuchel semum changi han leiriba singsina yaga doribra anouba ma semba changa doribra haido hoji yam thengmalabani now it is the right time ko hoji ꯁꯦꯝꯕꯒꯤ ꯃꯃꯤꯁꯦ ꯑꯩꯈꯣꯏ ꯎꯠꯄ ꯃꯇꯝ ꯌꯧꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯃꯌꯥꯝ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯇꯝ ꯀꯥꯏꯊꯣꯛꯅꯗꯅ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯦꯅ ꯆꯣꯡꯊꯣꯛꯅꯔꯤꯕ ꯀꯥꯡꯕꯨꯁꯦ ꯃꯁꯤꯁꯤꯡꯁꯦ ꯄꯨꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯕ ꯌꯥꯔꯦꯕ ꯑꯗꯨ ꯈꯛꯇꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯆꯤꯡ ꯇꯝꯅ ꯅꯨꯡꯁꯤꯅꯅ ꯄꯥꯜꯂꯛꯄ ꯃꯅꯤꯄꯨꯔꯗꯨ ꯑꯣꯏꯒꯅꯦꯕ ꯃꯅꯤꯄꯨꯔ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯇꯝꯄꯥꯛ ꯈꯛꯇ ꯑꯣꯏꯕ ꯌꯥꯔꯣꯏ ꯆꯤꯡ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯆꯤꯡ ꯇꯝ ꯍꯥꯏꯁꯤꯅꯤ ꯅꯋꯥꯏ ꯍꯥꯏꯗꯨꯅꯤꯀꯣ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯅꯠꯇ꯭ꯔꯥ ꯆꯤꯡꯃꯤꯅ ꯀꯣꯏꯅ ꯄꯟꯉꯥꯛꯄ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯥꯔꯦ ꯄꯟꯉꯥꯛꯏꯕꯗꯣ ꯑꯩꯈꯣꯏꯁꯤ ꯐꯥꯔꯒ ꯑꯣꯏꯅ ꯉꯥꯛꯄꯗꯧꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦꯕ ꯃꯁꯦ ꯇꯥꯅꯕ ꯁꯤꯜꯂꯤꯕꯁꯦ ꯏꯠ ꯏꯁ ꯗ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯣꯐ ꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯀꯣ ꯃꯗꯨ ꯑꯩꯈꯣꯏ ꯑꯗꯨꯛ ꯌꯧꯅꯗꯤ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯗꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕꯗꯣ ꯑꯩꯅ ꯂꯣꯏꯖꯔꯤꯕ ꯍꯨꯏꯗꯨꯅ ꯌꯥꯝ ꯇꯝꯊꯤꯅ ꯃꯄꯨꯗꯨ ꯆꯤꯛꯍꯜꯂꯛꯄ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯕ ꯍꯧꯅꯒꯦ ꯑꯗꯨꯃꯛꯅꯦꯕ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯤꯕꯁꯦ ꯑꯃꯅ ꯑꯃꯗ ꯏꯟꯖꯟꯅꯔꯒ ꯑꯃꯅ ꯑꯃꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯊꯨꯒꯥꯏꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅꯗꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯇꯁ ꯂꯩꯖꯕ ꯑꯩꯈꯣꯏꯅ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯕ ꯑꯃ ꯆꯪꯉꯤ ꯍꯧꯖꯤꯛꯀꯤ ꯍꯟꯗꯛꯀꯤ ꯇꯟꯖꯥꯁꯤꯗ ꯇꯧꯍꯧꯗ ꯇꯥꯔꯒꯗꯤꯀꯣ ꯊꯦꯡꯈꯥꯡ ꯁꯨꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯅꯥꯕꯁꯦ ꯁꯨꯝ ꯍꯦꯟꯖꯜꯂꯛꯇꯅ ꯂꯥꯌꯦꯡꯕ ꯌꯥꯗꯕ ꯃꯇꯝ ꯑꯃ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯁꯦꯀꯦꯟ ꯔꯥꯎꯟꯁꯤꯗꯤ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯖꯔꯣꯏ ꯇꯦꯟꯇꯛꯅ ꯍꯧꯖꯤꯛꯀꯤꯁꯤꯗꯪ ꯍꯥꯏꯖꯔꯒꯦ ꯑꯣꯀꯦ ꯃꯌꯥꯝ ꯄꯨꯟꯁꯤꯟꯕ ꯑꯗꯨꯒ ꯑꯀꯟꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯔꯣꯡ ꯋꯤꯜ ꯑꯃꯈꯛꯀꯤ ꯑꯃ ꯇꯉꯥꯏꯐꯗꯕ ꯋꯥꯐꯝꯗꯨꯁꯨ ꯑꯣꯖꯥꯅ ꯄꯨꯈꯠꯄꯤꯔꯦ ꯑꯔꯣꯏꯕꯒꯤ ꯔꯥꯎꯟꯒꯤ ꯑꯣꯏꯅ ꯑꯣꯖꯥ ꯑꯅꯟꯗ ꯑꯣꯖꯥ ꯇꯦꯟꯇꯛꯅ ꯊꯝꯕꯤꯅꯕ ꯑꯣꯖꯥꯒ ꯄꯥꯕꯨꯡꯒꯗ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯑꯣꯖꯥ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯈꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯗꯥꯏꯇꯗꯨꯁꯨ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯕ ꯄꯣꯠ ꯈꯔꯅ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯟ ꯂꯝꯖꯤꯡꯈꯤꯕ ꯄꯣꯠꯁꯤꯡꯁꯨ ꯑꯩꯈꯣꯏ ꯇꯣꯏꯅ ꯑꯗꯨꯝ ꯎꯔꯒ ꯂꯩꯕ ꯄꯣꯠꯅꯤ ꯁ꯭ꯇꯦꯠꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯔꯣꯏꯕꯒꯤ ꯑꯣꯖꯥ ꯇꯣꯝꯆꯥꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩ ꯀꯣꯏꯁꯟ ꯑꯣꯏꯅ ꯄꯨꯈꯠꯆꯗꯕꯤꯗ ꯑꯣꯖꯥ ꯇꯦꯟꯇꯛꯅ ꯀ꯭ꯂꯣꯖꯤꯡ ꯔꯤꯃꯥꯔꯛ ꯑꯣꯏꯅ ꯑꯣꯖꯥ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯀ꯭ꯂꯣꯖꯤꯡ ꯔꯤꯃꯥꯔꯛꯇꯤ ꯑꯩꯗꯤ ꯉꯁꯥꯏꯅ ꯄꯤꯔꯦꯅ ꯈꯟꯖꯩ ꯉꯁꯥꯏ ꯑꯩ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯁꯤ ꯁꯣꯏꯜꯁꯤꯒꯤ ꯑꯣꯏꯕꯀꯣ ꯀꯩꯅꯣ ꯇꯧꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯤꯟꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯈꯟꯗꯅ ꯀꯥꯏꯊꯣꯛꯅꯗꯅꯀꯣ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯍꯟꯗꯛ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯚꯤꯖꯟ ꯑꯃ ꯄꯤꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯆꯤꯡꯅꯤꯡꯕ ꯃꯑꯣꯡꯗ ꯆꯤꯡꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯁꯦ ꯃꯁꯤ ꯊꯨꯒꯥꯏꯕ ꯃꯇꯝ ꯑꯃ ꯌꯧꯔꯦ ꯑꯩꯈꯣꯏꯗꯤ ꯄꯤꯄꯜꯒꯤ ꯀꯣ ꯑꯄꯥꯝꯕꯗꯨ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕꯗꯣ ꯄꯤꯄꯜꯗ ꯇꯧꯍꯟꯒꯗꯕ ꯅꯠꯇꯦ ꯑꯣꯀꯦ ꯑꯣꯖꯥ ꯌꯥꯝ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ